hena fagat hanaba amadi ningthina yokhatuna thamnaba yoga council ama sembagi tangai fadaba leire haina Governor Dr. Nasma Heptullah na phongdokre. Sora Khunu Chingda Nauna Saba Police Outpost ama amadi Thobal District Thobal Police Station da Saba Twin Tab 2 Quarter ama ngasi Manipur Chief Minister N Birena Haunabi matung ina sangakre. Bharat Lengak amadi NSN IM ani gi santi gi wari asigi waroishin purakpa matamda Manipur gi apunba gi saktam amadi ngamkhaida akaiba piba yaroi haibasi Lengak asigi lengdraba firep ni haina Chief Minister N Birena haikre. Manipur da corruption thingba natraga hanthahanbada RTI na achoba mating oigani haina Right to Week Information Week palan thoram loishinbagi thoramda Speaker Y Kem Chana phongdokre. Amadi housing numidang Moreda Laiba Nifum do Shuba AR gi Kem manakta IED ama pokaikre. Housing khoisaw naraba miyamna AR gi mathakta pendaba phongdoktuna khongjang sangsili. Kurumzari Times of Manipur News meng tabiri bapunang pu Elizabeth na taramnok chari hauzi miyam da pau sandok na pizari yoga gi masana asi aikhoi gi hakchang fana thambada amadi pukning wakhal leitana leibada achawa mating ama oiri masana si hena faganaba amadi ningthina thamnaba yoga council ama sembagi tangai fadaba leire haina Manipur gi Governor Dr. Nasma Heptullah na phongdokre. Wafamasi ngasi ya school da leba Manipur Dramatic Union MDU Hall da pangthokpa numinini chathagadaba kunmari rak shuba state level yoga physics championship lising ni taramapan haudokpagi thoramda phongdokhibani. Yoga Physics Institute and Studies Manipur na sinduna pangthokpa championship haudokpagi thoram aduda Yoga Physics and Studies Manipur gi President TH Samungo Manipur Thinker Forum gi General Secretary M Asni Kumar su saruk yakhi. Governor Dr. Nasma Heptullah na yoga gi matangda mipum ting na khanghanba haibasi haujikti yamna tangai fadaba ama oire ngasi gi mirol amadi mahiroi singda khanghanaba school gi syllabus ta hapagi tangai fadaba leire. NCERT na su yoga gi matangda hena khanghanaba NCERT gi makhada leiba school singda yawhanaba thabuk paikhat pa hokre. Pangthokliba championship asina yoga sanariba miyoi kayada kanaba piragani yoga gi masana asi state asida hena Pakthok Chauthok Naba State Sarkar na honaba ki tangai fadaba lei. State asigi mari leinaba department asu hiram sida akanba mityeng changduna mahiroi singi yengduna yoga si hena faganaba honaba ki tangai fadaba lei. Leiriba yoga gi institute sing asi hena mapangal hena kanhanaba tangai fadei. Institute asina sinduna pangthokliba championship asina hena kanaba ama piragani haikhi. The already existing yoga institute should be properly strengthened with adequate structure and resources, and I am hopeful that the state government will certainly take up steps to address these issues in due course of time. By the Yoga Physics Institute and Studies Manipur are organizing the championship and for promoting of yoga in general in the state is commendable and deserves encouragement. I am confident that the organizers will be able to arrange the next edition of the championship on a much wider scale. I would like to congratulate the winner, but the loser will also not be disheartened, as one should always remember that failure is the pillar of success. Numidini chumna chathagadaba championship asida puna sanaroi chanigani fu mari romna saruk yari pangtholiba championship asida saruk yagadaba jury singda governor na certificate sing piduna ikai khumnaba utkhi loinana yoga gi demonstration amasu utkhi pangtholiba championship asigi matangda Yoga Physics Institute and Studies Manipur gi president TH Samungona haikibada institute asina leptana ngasi fawba championship asi pangthoktuna lakli masina yoga sananingbagi achoba inot ama pinaba honabani Hakchang ningthina thambada amadi nada yektana leibada achoba mateng ama yoga na piri haiki. Masagi 24 suba yoga physics championship se mapung phan biba maya mathawai yaw saru yani basi damanta aina as a president of Yoga Physics Institute and Study aina maya mapamda
tawman khangko chari Manipur Police Housing Corporation a Kakching District ki Kakching Police Station ki manung channa leiba Sora Khunu Chingda Nongna Saba Police Outpost ama amadi Thobal District ki Thobal Police Station na Saba Twin Tap 2 Quarter ama ngasi Manipur ki Chief Minister N Birena Hongnabi matung ina sangakhrei sangabagi thoram aduda athoiba mithunglen oina saruk yaduna Chief Minister Nongthoma Biren hai Manipur ki miyamna matam amada police asi yamna kinarami ngasidi madu pumba kokhrei Masi miyam amadi pulis ani ki marakta leinaba mari adu fagalakpagini masi magna pulis na paikhalakpa thabak thoram singda miyamna achoba mateng panglaklibani aikhoina ngai haki kana nabagidama khanduna thabak tawroidabani tungi mirol gi khallaga thabak tawramsi aikhoi tungi mirol gi damak yengduna manglom da chatnaba honasi aikhoina ngasi gi mirol khaktagi yengba yaroi leingak na drug ki mayokta khongthang kaya lokhalakliba si tungi mirol gi damaktani BJP ki lenga asi hek lak padagi chahi ama makhairom asida lupa crore lising ama henbagi drug fagat pangam khrei Thobal Moizing amadi Lilong area da drug sungfam sing thugai khrei chathakhiba thabak sing adu miyam ki mateng dagini haina phongdokhi Manipur da or Prithivi da khana dise lam gine ai gi lamni ni gi lamni ma gi lamni adu gi lamni haibagi ai ngasi Manipur prajada ai khangan ke si Manipur da lay lam punamak se Manipur ki state da lay lam punamak se state da belong to state government ki makha da lay nga ta ni hai ba maya ko bino pata taraba khoi se sarkar da tax kiraga ni lay pata taraba ai gi yum sarga lay se sarkar da tax kiraga ni bai lay aduna masi ai gi lamni ma gi lamni na ngasi Singna bakwana ba matawang siya. Masigi apit ko wakal siya kadopyo. What is the problem na ito puting sarkar ki lagay na wayal ano? Nata na ay ibagi na singna ba matamda. Na koy gisunata ba ay gisunata ba kari gisunata ba? Sarkar anytime any moment sarkar na pamle na mado loksyon ba namin anywhere. Ngasi gi sanggabagi thoram aduda Kakching AC ki MLA Y Surchandrana thoramapu loinana Education Minister TS Radeshyam Wangjing Tentha AC ki MLA Paunam Brozen amadi atai MLA amadi police ki makok thongba kayana akhanaba mithunglen sing oina saruk yakhi Bharat Lengak amadi NSCN IM ani ki marakta chathariba santi gi wari asi gi waroishin purakpa matamda Manipur gi apunba ki saktam amadi ngamkhaida akaiba piba yaroi habasi Lengak asi gi lengdraba firepni Center gi luchingba singnasu ngasi fawbada Manipur miyam gi aningba pamba gi mayokta leiroi haiba gi achetpa thajaba piri haina Manipur gi Chief Minister N Birena lamdam asi gi miyamda nohongna na thajaba pikrei Wafam asi ngasi numidang Chief Minister gi office sa pangthokiba pawmi singa unaba mada Chief Minister na haikibani Hongba all India gi oiba sidaida yamna nungaiba yamna saukthok chaningai oiba adugumba Prime Minister Narendra Modi ji gi women's empowerment micro and small medium enterprises ki sidaida business sida sigi entrepreneurship sidaida nupi na participate chawbasi all India gi oina 20% UP, Bihar, Lairiba, so Maharashtra, Loina, Torkanda, 20% lagi henna, Tobangam the Aduka, Manipur Sina, 50% yona. Might Nupi sing in Portman's Lake. Masi data record me. Macha Lajaba Kara the scheme Krager, local Tabak to Womatam, si Kanambuto, La Enalawi, Hayan Cabinet, the Sen Lord Kanamadugi policy, Madugi detail law rules, Semblore. Hayang cabinet pass or mataga atubada notification to oga and sotaraba ladiba cellul caste, cellul tribe, aduga OVC minority, high basing the focus pirakan amuk economy boom mama parks in a sesida lana honagani, Hujik laiba hongaiba hongba masipuna maxi Manipur miami support miamna peace pame haidana Santi pirak padagi Santi pork padagi lakpani aduna makhatana masi government bu support to birakanda government na paikhat chariba scheme kharasi ki kanaba lobiyo koi go to village koi makhatana huji walo bosing amu koi chatpa hore
State asida small scale and medium industries kumang sausina changsili hairaduna Chief Minister N Birena makha taraduna haukiba chahi anirom sida Manipur small scale and medium industries linkhatpagi changasi awang nongpuki apunba masingdagi double time hengatlei aduga women commercial ability ki changsu India ki atai state singdagi Chada Yankai Yoduna, Nupi Singda Empowerment Piba State Ama Oiba Ngamlei, Small Scale and Medium Sized Industries Taunabagi Register Tokiba Masingasi, Apunba Awang Nongpoki Masingdagi, Manipuri Masingna Double Hele, Nupi Singda Empowerment Piba Gichangasi, Awang Nongpoki Apunbata. Chada kun dasmik ahum sino khaktani aduga aikhoigi state kina chada yankhai yoba ngamlei masi pumnamak state asigi miyamgi hotnaba kanba amadi innovative oiba idea leiba self employment gi wakhalon leibagini masi yamna chauthok chaningai ni state government na thabak fangdriba naharo singda masana masabu senthok leiba thabak pijaba ngamnaba stand up haiba thorang amasu athubada haudoklagani She togdore sini haiba state government da hangalak palai but one umbrella assurance Manipur gi territorial boundary mayam territorial integrity simadi soi haibagi assurance di maduri am phajun leire madumadi aduga kari details kari no haibadu de koido huji blok hangalak palai aduga territorial integrity mayam na kaiba yaroi haiba sokwe yaroi haiba potumadi makoi madu maintain tawgani haibagi sapsaba adumadi central government gi fireble Haukiba October 3 konung mamangda leiba lamyan basanglenda chayol ama chumna chatharakpa Right to Information Week listing ni 38 ngasi loisinkrei loisinbagi thoramaduda Manipur Legislative Assembly ki Speaker Y Kem Chan Manipur Human Rights Commission ki Acting Chairman Khaidem Mani Manipur Information Commission ki State Chief Information Commissioner Oinam Sunil Singh amade Manipur Information Commission ki State Information Commissioner Dr. Soibam Ibocha Singh na chingba saruk yakhi Ngasigi thoramaduda athoiba mithunglen gi warol piraduna Speaker Y Kem Chana Right to Information asana miyamda tongan ba makhal gi kanaba kaya piri Manipur da corruption thingba natraga hantahanbada RTI na achoba mateng oigani Manipur da khundariba mipum khudimak na RTI gi kanaba sing khangjinduna kanaba sing asi longnaba honasi haiki Corruption se koi lai kurambata paisa katpagi type da thabak khapadasu paisa katpa oina sum chararak paje this is very unfortunate and I koi ponna corruption si yana da thingban taba hoje handala mateng amana amagi mateng panglaga masi am kitang handala ga di thingbu ya roi ana ahan ba masi handala ba puna thabak toina bada koi right to information RTIC koi department kudimanga malam sana pakum bibiraga afabaleba mo wense harga itenjari Amaromda ngasigi thauramadu ki president okiba Khaidem Manina Manipur gi miyam gi right sing asi ngak senbagi damak lengak na honabani masida miyam na masa gi right fangnaba honagadabani maduda karigumba lengak ki maikaidagi karigumba ayat papirak pa leiba natraga RTI gi makhata na lengak ki department amana aranba thabak ama tawramba tarabadi makhoi gi mathakta tawba yaba thabak tawramba kaya marom lei madu miyam puna khangmina na ba honasi haiki सरकार ने करी तो गए अदगी एमएलए लोकल एरिया डेवलपमेंट फंड असे काम चुमना तो गए कदाई द करी सारी साने रे पसा लोग तो किसे चुमरा सारे कांदा मागे गवर्नमेंट की डिपार्टमेंट से नदी मचिन थीबे यारोय मचिन थेरे दिया मतलब तवार न मतंग मतंग लई बनिना अदो माइना तो रे रगा ट्रांसपेरेंसी अमा अदगी मनु फाउन ओनबा अदो गवर्नेंस अमा lehelakanda प्रजा संगठन नंगा गदोरिना मरम मदुना असिग माय इंफॉर्मेशन कमीशन की रोल से मसि याम चावे ngasi numidang pung 8:35 rom taba matamda more ward number 8 ngamkhi bengda KSO gi office compound fencing wall manakta IED ma pokhaikhrei bom pokhariba mafam adu more da leiba nifuhum do shiba AR cam ga yamna nakna leiba mafam oibana mafam adu da leiba miyamna AR na nakna leiraga karigi bom pokhaiba khangdribanu haiduna irang haukrei mafam adu da miyamna AR gi post mamangda question duna protest chathari bom pokhaiba gi adu da miyoi amata so pan yaukhiba leite Thodok thokfamda police amadi Assam Rifles ki makok thongba official singna changsinduna yengsinna bahona bada amamamta matamda khoisaung narba miyamna AR amadi police ki kangbu changhandana mafam aduda tanthoraki amadi miyamna AR ki kem aduda nung langsinduna pendaba utkhi housing ngai haki mamang fawbada miyam gi irang leptri
नुमित खरनीगी ममांगदसु मोरेगी मफम अनीदा बोम पोखाइखिबगी थौदोकसिंग लेख्रबनी Paugri Maktan Atem Abraham Losari. Prabhavati Handloom brings you special offers for Ningol Chakoba. Ningol Chakoba na lagpa sida makhal kayagi fi fanek fangbiragani. Laisabi, yum palabi, ahal oiraba imasing na setpayaba, inbayaba, fizol kudingmak fangbiragani. Ngasi maglengsin birau Prabhavati Handloom. Moirang khom sawgaizam lerak machin natraga aikoigi phone number 6909126615 natraga 700580023 da call tawirau. Prabhavati Handloom. US Pizza and Fried Chicken at Sangay Pro. For us, food is about taste and delicious choices, but at affordable prices. Fresh dal with a high wheat content, fresh vegetables and chicken make our food special and healthy. We have 3 types of pizza crust to offer you. A wide variety of fried chicken items, burgers, garlic breads, pastas and mocktails await you. Come to US Pizza and Fried Chicken for delicious belly-filling portions at pocket-friendly prices. And yes, we are kid-friendly too, so bring your kids and enjoy with them. Come, taste the best pizzas in town and a host of other food items at US Pizza and Fried Chicken, Sangay Pro. Break matung da taram nauchari. Cooperative movement da Manipur su tapna kumang sausilakli. Masi pumnamak Manipur miyam gi hona jamani haina Cooperative Minister Nemcha Kipgena Center gi luchingba singi pukning chingsinkrei. Ngasi New Delhi gi Pragati Maidan da pangthokiba first ever India International Cooperative Trade Fair lisini taramapan haudopagi thoramda saru yakhiba Minister Nemcha Kipgena thoramadu da makha taraduna lenga asina cooperative sector bu chawkhat hanaba lokholakpa khongthang na maram oiraga Manipur gi apunbagi district tara tarukta cooperative society lising taraga chamapan ga tara taruk leiduna member masing lakh nipan hena leire makoi singasi ayambana handloom and handicraft transport dairy agriculture horticulture thrift and credit fisheries piggery poultry da mangsin thana thabak tauri haiki Climate Resilient Agriculture haiba hiramda yumfam oiduna tha asigi nipandagi Palace Compound leiba Iboyama Sumanglila Sanglenda chathakiba State Agriculture Fair listing ni taramapan ngasi loisin khrei thoramadu athoiba mithunglen oikiba CAF and PD Minister Karam Shyamna Athoi ahen taraba singda mana mathum sing yanthokhi thoramadu athoiba mithunglen gi oiba warol piraduna lamdam masigi miyamna lau singuda mai onsinba matam oire haiki Agriculture gi leiriba experts sina Ekoi lomi sing sida hajana awareness ama pibiba moida chap chana madugi nungi wanbok se khangal laga makoida piri be kai phumna ba duga loinana makoida adi Manipur sarkar amadi department sina inot ama pibiragade Manipur da adi seng chak tang bagi natraga mana masing mapanda pusalak bagi awaba se kokna hai bagi thajabalai tha mapal supna labuk lamhang thamise Kamaina problem se solve to gada ke haibado lomina labukta low sugat gadavani policy program de ai khoi leiriba highest level leiriba department ge official singna adi tanarga lep gadavani Mamangda Palamba Congress ki lengakna project kaya mapung fana loisindana sangaramba ngakta oibana hauzik leiriba lenga asida achawa awaba mamayok na hale haina khurai kendra gi MLA su oiriba MSPDCL gi chairman L Susindrona pendaba fongdokrei Bisnupur district ke manung chanba kumbi amadi sugunu ani ki lonaba wangu da leiba 33/11 power substation ngasi haktheng nana yengsiladuna Susindro na makha taraduna power substation asi kumjalisini tara taruki December 18 da mamang lenga ki chief minister oiramba o ibobina mapung fana saba loisindana sangarambani subnatagi chayol ama ani khak mai piramlaga mapung fana chalaiba ngamdana lerakhibani adubu maikai adomgi miyamna thengnariba khudong chadaba asi yenglaga athuba matamdagi substation asi mathok taholagani lamgi che naba lairamba adu ngasidi leikhai tare lenga ki maikaidagi mafam asi katkhiba imungi miyoi amada substation yengsinbagi thabak haple madugi offer letter ngasi kusinare athuba matamda substation asi gi fencing khaba hauragani haiki yengsin khongchet aduda kumbi kendragi MLA S Birasu saruk yakhi kumbi AC amasung sugunu AC gi
यामना मरु ओइबा सुम सबस्टेशन अमा हानगी लेंगाकना अखोई इनकम्प्लीट ओइना अखोई संगाब्रमदना तौबिरंबा अदुगा मु हुजिक्सिना इदी चलाइबि याबो मोंगी स्टेज अमदा थंबिरमगदि अखोई याम लाइक पदमे दुबो अखोईगी पालिबा सरकारसिना हाइबो तारे तौरीसे कांग्रेस की मतमदबा इनकम्प्लीट संगार मयाम लोसनबदबा अखोईसे अखोई गवर्नमेंट से अदुके मति अवाब अमा अखोईदा पुरे अदुगा हारिबा सबस्टेशन सिगी लैंड डोनर ओइबिरिबिसिजा अखोईना हाना मतम सांगना पेंडिंग लेरंबा नेगोशिएशन की कनोदुना सी अखोईना मोइगी फैमिली अमदा अखोईना खुसिनजरगा मोइगी एम्प्लॉय अमा अखोईना स्टेजना सी यंगसिननबा हाइतारे अदुमाइना अखोईना अमा मोइदा थमजरी भारत पुंबदा CAB चनहलगनी हाइबा वाफम मणिपुर डेमोक्रेटिक अलायंस MDA ना तरामना ओख्रे तवबतबो मणिपुर यावना नॉर्थ ईस्ट की स्टेट सिंगदा अखनबा प्रोविजन अमा हापत्रबदी मियामगी खोंगजंगदा MDA ना सगतकनी हाइना MDA की कन्वीनर M तोम्बीना फोंदोख्रे वाफम असी ngasi बाबुपुरादा लैबा शिवसेना की ऑफिस ता पांगथोकपा पावगी मिफम अमदा हाइखिबनी MDA की मखादा लैबा पॉलिटिकल पार्टी कयागी मिहुतसिंगसु सरुक याखिबा पावगी मिफम अददा शिवसेना मणिपुर स्टेट यूनिट दा नौना चंगलकलबा मियोय अहुम अंगोम मोनोरमा सत्य तेनसुबम अमदी सलाम श्याम केशोर बु तरामना ओखी MDA की कन्वीनर M तोम्बीना मखा तारादुना भारत की होम मिनिस्टर अमित शाह ना मियाम तिनबा मफमदा CAB असी सोइदना पास तौदुना चनहलगनी हाइबा वाफम थमले वाफम असी MDA ना तरामना ओखली बिल असिना मणिपुर यावना नॉर्थ ईस्ट की स्टेट सिंगदा सोखंदना अखनबा प्रोविजन अमा हापकनी हाइना थाजबा अमा पिबसी यामना फै तवदबु प्रोविजन असु लमदम असोम की ओइबा मियोय सिंग असि ngak senba ngamgadra haibadu hangningai oiba wafam amadi oiri निंगथौ पालिंगाई मतमदगी हौना सेद असिदा ILP चटनादुना लाखलिबने 1950 की नवंबर 19 दा हिमत सिंहना ILP लोकथोखिबदगी ngasiदी येलहोमी आइखोई लाइबक तंबा ngamdana amada leiri MDA na hiram asada legal gi oiba mateng longnaba honargani amaromda prime minister amadi home minister da bill asina state asigi miyamda soktanaba yengsinbinaba memorandum amasu pinaba semsare state asi hill state oina lokthokpinaba MDA na taksilagani Jammu and Kashmir gi achoba wafam amadi state kharagi mikhal leibana MDA gi mihut kangbu amana Manipur people bill SNP nabat taksin ba chakibadu maru oiba misak sing unaba fanglakide haiba wafam su fongdoki नॉर्थ ईस्ट की अखोई स्टेट अहुम ददी ट्राइबल स्टेट ओइबनिना हानदगी ILP लेबा हुजिकसु ILP की स्टेटस लेबा असिना मरम ओरकांदा मोइदी सिटीजनशिप अमेंडमेंट लाबसु मोइददी थोदोंना मदुगी अशोक लेरोइदबा अदुगा मणिपुर ददी हुजिक लेरिबासी अखोइददी सिटीजनशिप अमेंडमेंट बिल सी लाखमतमदा अखोइददी अशोक मतिक अशोक ओइगदबना मरम ओरकांदा मणिपुर से अखोई मणिपुर डेमोक्रेटिक अलायंस ना हिल स्टेट ने हाइना लौथोकपियो हाइबसिमसु मसिमा मणिपुर डेमोक्रेटिक अलायंस की बाइगेदगी अखोई डिमांड तौजरे मरमदे माउदगिना 0 किलोमीटर्स अखोई योरपा अखोई सिगी चिंगमैरोंगे सिदा लेरिबा स्टेट असेंबली से मसि चिंखोंगनी लेरिसे हिल स्टेट की प्रमाणी चिंखोंगनी लेरिसे अदो बर्मारोम द सटपकांदा चिंगारेल दगिना इंडिया की बॉर्डर लोइबा मणिपुर की बॉर्डर लोइबा हो सिंगने हजरिबा मणिपुर की लेरिबा अखोई लेजरिबा अखोई की कांगुपसिगी खोंगुन मुतननम होनबदा अखोई मणिपुर डेमोक्रेटिक अलायंस ना मणिपुर की CSO मणिपुर की मियाम लोइना अखोई समिन्नदना अखोई हनबलैदना अखोई मणिपुर मियाम की तमक्ता अखोई कठोकपग लोइना अखोई संगसिन मिन्नगनी हाइबसे मणिपुर डेमोक्रेटिक अलायंस की अखोई असेटपा अरेपा अखोई स्टेटनी थौबाल डिस्ट्रिक्ट पुलिस की SP डॉक्टर S इबोमचा की मीटिंग मखादा डिस्ट्रिक्ट असि की तोवान तोवान बा मफम सिंगदा चथरखलिबा मयाई का चिंजाक सिंग फागतपगी ड्राइव की मखा तारकपा ओइना ngarang अक्टोबर की नुमिदांग पुंग मापनलोम ताबदा लिलोंग पुलिस स्टेशन की अखनबा टीम अमना लिलोंग एरिया दगी मियोय मरीदगी निशा ओइना सिजनबा लोक खुबगी हिदाक SP कैप्सूल अमदी N10 टैबलेट फागतपा ngamkhre ngasi ayuk लिलोंग PS स्टाफ पांगथोकपा पावगी मिफम अमदा SP इबोमचाना थौदो अदुगी मतंगदा पाउदमलदुना अकंगनबा पाव अमा फंगबदगी ngarang numidaang pung mapanrom taba duaida SP masamaki supervision makhada Lilong police station की OC O Ajit na let tauba police team amana Lilong Tairen makhongda leiba yum anida changsinduna thiba humbagi thabak chathaki thiba humba oduda Lilong da leiba truck ki mayokta lepa loop ani haibadi alada amasung ajuman ki thomi kayanasu chauna mating pangbikhi haiki
पुलिसना युम अनीदा थीबा हुंबादुदा यामलबा लोक खुनबा हिदाक SP कैप्सूल अमसुंग N10 टेबलेट मयाम अमा युमगी कासिंगदा लोटलगा थमलंबा SP टेबलेट ओइगनी चिंगनबा पीस लिसिंग तरुका चहुमगा मंगा लोक खुबगी हिदाक बोलीरेक्स न्यू कोडेन यावबा बोतल लिसिंग अमगा निफुमापन N10 गुली ओइगनी चिंगनबा पीस कुंट्रा तरुका कोनना मियोय मरी फागतखी फारबा मियोय मरी अदुदी MD अब्दुल रशीद एलाइस लिनथोय चही कुंट्रा निथोय अपोकपा लेखिद्रबा MD तोंबा लिलोंग ताइरेन मखोंग MD मोमोन खान चही कुंतरेत अपोकपा लेखिद्रबा MD तोंबा लिलोंग तुरेल अहनबी बोरोय मखोंगदगी MD अजीज एलाइस अपिक एलाइस अबुंगो चही कुन अपोकपा MD अब्दुल हसीम अमसुंग MD नवाज खान एलाइस बोइचा चही तरामापन अपोकपा MD सिराजुर कवी फारबा मियोय सिंह अदु पोलम सिंह अदुगा लोइनना मखाताबा आइनगी ओइबा थबक सिंह लौखतनबा लिलोंग पुलिस स्टेशन दा सिनाख्रै पुलिसना मयाय काबा चुंजा की मायोक्ता चंगसिलखलिबा ड्राइव असदा लिलोंग की मियामना चाउना मतेंग पांगबिबा सि यामना नुंगाई पुलिस खक ताबा ड्रग की प्रॉब्लम मायोकनबा ngamloi मियामना ड्रग पु मपुंग फाना लाक्सिनबा होनबदा मतेंग पांगबियु हाइखि ngasi Jiribam District Police ki Additional SP Operations AK Sadananda gi liching makhada Anti Drug Cell Jiribam Police na Jiribam ki National Highway 37 da gari sing check tobada truck amadagi win churup packet listing nifuga chamnga fagat krai ngasi Jiribam Police Station da pangthokiba paumi singa unaba amada SP M Movie singna ngasi Jiribam Police na jiri lambida truck ama number sindok sinjin tawraga mayai kaba polam sing puthok pusin tawre haiba paw phongbadagi Additional SP Operations AK Sadananda gi liching makhada Anti Drug Cell Jiribam Police na Jiribam ki Lengang Popi area dagi National Highway 37 da lakpa gari sing check tawbada truck number registration number MN04A 8186 asidagi win packet listing nifuga chamnga yaurambadagi fakhi fagalaba win packet sing asi Myanmar Burma gi pusilakpani India gi market ta lupa lakh tara manga gi mathakta oigani haiki Indiana namtha ki merger agreement amada Manipur gi ningthau Bodachandrabu namfu da khudyek pihanduna Manipur asi India da tinsille haina lauthokiba numit 15 August 1949 asi hokhiba chahi kayadagi ireipak miyam gi ningtam langtheng changsinnariba lalholup singi apunba korkomna ireicha miyam ga loinana numit asibu National Black Day leipa ki amamba numit haina ningsingduna lakli haina korkom gi cherol amana hairakli cherol aduna makha tarakli bade Manipur gi puwari gi leipa ki amamba numit 15 October 1949 bo ningsingduna lakliba 15 October 2019 numit asida korkomna mahusagumna Manipur kangleipak pumba general strike lauthoklei maramaduna numit asida ireicha khwai pumna mangna isa gi sintha lepiduna ireipak miyam gi ningkha tamba matkhiba India lenga ki mayokta puna lepminarasi haina su hairakli paugi marakta natemba break amamuk lozari Liklang Pare All Manipur Women's Voluntary Association Amawavana Hingbagi Wahanthok Leiba Chaukhatba Nungaiba Tangdu Leitaba Khetnaba Leitaba Kunai Amagidamak Leblakpa Chahi Kuntrap Mapung Parakli Liklang Pare Lagliba October Kungamari Amawavagi Kuntrarak Suva Foundation Dega Mari Leinana Sinjariba Nungairaba Ishai Nongmagi Thoramni Liklang Pare Mafam Baige Chandra Open Air Theatre Board Matamna Nungthil Pung Manga Miyamna Sungsoy Shoitana Saruk Yabiu Liklang Pare Diwali amasung Ningol Chakobana lakpaga iroinana Sangai Honda na Festival asida Honda Cars ki ahenba discount sing pizari Hauzik lariba Honda Cars ki discount sing adudi Honda Amaze up to 42,000 Honda Jazz up to 50,000 Honda WRV up to 45,000 Honda City up to 62,000 Honda VRV up to 1,10,000 Honda Civic up to 2,50,000 Honda CRV up to rupees 5 lakh. Attractive oiraba discount sing asi lakliba October kunga nipan gi mangoinana lobi hogadabani. Discount sing asi gidamak terms and conditions khara laizai loinana madik charaba servicing center su laizari. Akupa marol gidamak ngasimak lengsin birau Sangai Honda Ghari Airport Road Imphal Manipur.
Break matungda taram nauchari makhataba pauda Imphal Rims Road laiba Sky Hospital da Manipur gi ahanbo oina IABP intra-aortic balloon pump mai pakna layeng bangam kre haina ngasi Sky Hospital da paumi singa unabada Chief Cardiologist Dr. L Shyam Kishore na paumi singda phongdokre Mangna makhata na hariba heart ki layeng ba asi tha sigi hokiba tang manga da yamna aru fibam da patient James chahi kunipan admit tokhi makhata na numit manga ni chup na treatment piraba Hokibani haiba wafum kaya phongdokhi Lakliba October gi tara humdoi mera gi tara mangani panba mera ho chongba thoram asi Kangla da pangthokodoriba set function da punna pangthok minasi machoi pangthoktuna maring marang bagi thabak tobiganu haina organizing committee gi convener L Ratan Kumar na appeal tokhrei mera ho chongbagi mangoina na ngasi Kangla da pangthokiba paugi mifam amada mahakna makha taraduna Pangthokodoriba mera hok chombagi kumai asigi nungyoiba pandamdi aikhoigi nat amadi chatnabi yokhatpa chingmi tami aniki machin manauni haibagi paujal piba amadi lamdam masida maihorondagi hona khundaduna lakminaraba furup singi marakta thajaba amadi nungsi chanana hingminaba haibasini Pangthokodoriba kumai asida chingmi kaya amasu laktuna saruk yagani Kangla da pangthokodoriba function asina state level ki oiba function oibana mafam da machoi pangthokpagi thabak tobigano Miyam punna mafam masida pangthok minasi haina mahakna makha takhi Akhoi heritage da akhoi culture da maring marang da akhoi ani thokbi ahum thokbi Manipur da leiba pot se akhoi tawhanjaning de aduna yarga di leibak miyam na nungsibi dana mera hauk chongba haiba pot se state ki government su paikhat piraktana dagi sana konung amadi mari leina walup khuding mangna paikhalktana punna pangthok minari base masida khuding mak lak pire hairaga saruk yaminasi punna pangthok minasi handak oigrabasu tungda lakada sahi singdadi akhoi mera hok chongbagi thoram sidi Manipur gi oina amata pangthok minasi Art and Culture gi Joint Director L Kesorji na haikibada chingmi tami ani ki marakta nungsi chanaba amadi thajanaba purakpada mera ho chongbana aduki matik chawraba thodang lori masigi yenglaga kumai asi state level da pukhatuna pangthokpagi tangai fadaba leire khanduna lengak na kumai asibu ahumlak shubo oina chawna pangthokna ba honabani Miyamna su ching tam khaidana kumai asibu yawba lakpiyu numid asigi oina Kangla manung changbada fi lawzaroi haina mahakna haiki Mera hok chong basi akhoi state ki oina maru oina culture department gi di akhoi gi di khwaidagi chawba aduguma ba akhoi gi Manipur gi leijari ba chingi tamgi ichinina furup ki mayam punamak ase akhoi amato oina amuktang unaba gi khudong chaba do masigi festival asina pi banina akhoi gi main objective asi masi yam yari mo kai mai pangna culture gi leiriba valley da leiriba culture gi activists sing adagi di Ching the lady by Silina Punama say, Amutang Punanabagi, Adumlava Kurum Chabado, Mera Hochong was the Fangmanina, Masia, my partner one of us say, Joba, Taldang. Handak Chahiki oina RK Maipak Sanada Journalist Fellowship isini taramapan Sangai Express ki columnist ngasekpam liklai leimada khusinakhrei RK Maipak Sana Memorial Trust na sinduna leikhidraba RK Maipak Sanagi Marifutara mangarak shuba mapok numit palan ngasi Jain Manipur Dance Academy gi auditorium da pangthokhrei thoramadu da senior advocate Rajkumar Nokul Sana amadi MU gi School of Social Science ki former dean Dr. Khetri Bimolana Thoramapu oina sarugyaki Taramathoi rak shuba oina piba RK Maipak Sana Journalist Fellowship nisini taramapan gi oina ngasepam diglai lemada fellowship adu khusinakhi Laikhidraba RK Maipak Sanagi mitamda laishukatuna ikai khumnaba utkhiba thoram aduda trust ki president RK Dilipna haikhibada Laikhidraba Maipak Sana journalist singsu yamna nuksijaba yamna khanjaba amani samagi mamai chumbada journalist ki achoba thodang lei masigi damak lisingani mapandagi hona journalist fellowship asi piba hoduna lakpani Taramathoi shuba oina handak chahi ki oina nupi amadi angang singi yaifanaba ibagi damak liklai lemada pibani Laikhidraba Maipak Sanagi Marifutara mangarak shuba mapok kumon lakpaga loina lakpaga mahak na pamjaramba kaya adu nohongna na ningsingbani haiki Journalism gi masigi through dagi samasida understand tawdana samasi understand tawhalaga ing tappa koi khaitang nungai ba samaj ma porakpa ngamgadra haina khanjadana trasasi haujagi bani sahi amada journalist amamam khallaga thamada akoina trasna lupa lising ahum
जर्नलिस्ट खल्लबा फेलोशिप फंगबा फेलो अदुदा लुपा लिसिंग अहुम हुम पीरगा यामद्रबदा था अमदा महाकना फीचर आर्टिकल अनि अनि इबा मिनिमम दा फेलोशिप एवार्ड फंगलबा एनजी लिगलाई लिमना हाइखिबदा मंगोंदा फेलोशिप पीबी बसी यामना नुंगाई ट्रस्ट न पामजाबा दु फंगनबा अंगंबा थाकता होनगनी हाइखि इंसिडेंट अदुदा नुपीदुगी मरांदी करिमता लैबा नतबरा हाइना खले अदुबु समाजता माना हिंगबदो अदु याम वाना हिंगबगी मोंगमा अखोइना उबा मतमदा असुगुंबा थौदोकसे थोपना नुपीसिंगदा कयामुक यामना वाबगे हाइबदु आइना यामना फोकस तौनिंगबदगी अदुगा असुगुंबा केस मयामसे सिदैदा अदुरगदी आई मीडियादा चंगागा मखोइगी अवाबा मखोइगी वॉइस से करमना मयामदा यौहनगदगे हाइबगी वाखंदा फजना खंजरगा आई मीडियादा चंजरखिबने ग्रो मोर फूड की कैंपेन मखादा इराबोट फाउंडेशन मणिपुर सिंधुना ngasi Imphal East की कैबी कुमुदा लेबा माइरोंबी लोकल दा रबी क्रॉप कैंपेन लिसिंग नि तरामापन लॉन्च तौख्रै ngasi लॉन्च तौबगी थौरम अदुदा इराबोट फाउंडेशन मणिपुर की प्रेसिडेंट थोंगाम अजित अमसुंग सेक्रेटरी गोपेन लुवांगना लुचिंगदुना कैबी खुलगी लौमी सिंगदा निंगथम मही मरोंगी मरु मरांग अमदी चारा कयासु यंथोखी लॉन्च तौबगी थौरम अदुगी मतंगदा पौमी सिंगदा वांगांगलदुना IFM की प्रेसिडेंट थोंगाम अजितना चाही असिदा इकंग थोकपना मरम ओरगा लौ उबा याद्रबा लौफम सिंगदा लौमी सिंगना वाना होनादुना लौ पानबा हौरकलबा मतुंग इकुई इकुइदना तिन ताबा अमदी उचिना अमांग अता कया थोखंदुना फौ लोकपा यारारोइद्रा हाइबगी मिपाइबा फोकले मरम अदुना लौमी सिंगी अवाबा सि खरदा ओरबसु कोकनबा अमदी इसागी पोथोक मरांग काइना पुथोक चनबा लौमी सिंगदा निंगथम मरु मरांग अमदी चारा सिंग असि यंथोकपनी लेंगांगनासु पाइखतफम थोकपा थबक सिंग अथुबदा पाइखतपियु हाइखि तिन तादना उसीना लांदारक्तना हौजिछि अवाबा चैथे अमा हौजिछि फंगबा हौरे हौजिछि अदुना सिगी तमगा सरकारनसु अखोइगी सरकारनसु यांखनि यंगचले हाइबगी अखोइना पावमा ताजरे अदो सरकारसि मतंगदा मतिंग पांबियु हैनस अखोइना हाइजरी काउगी साइटगी एग्रीकल्चर डिपार्टमेंट साइटगी मसिउ मतिंग पांबियु मयामसिगी तमता अवाबा कोनगी तमता मतिंग पांबियु सि याबो फरसन मकैदी हाइसके एनी पैकेजिंग लांग मतमदा लुपा कुन कुत्रा तरा कुन हेगपति अखोइ केमता हाइदे अदुबु ngase लौमी सिंगना पुथुइबा चिंजा नुजा खरा इमाना मसि पुथुक्सिदा लुपा मंगा तरा हेगब्रम मतमददी अखोइ त वांगांगनि अदुना सि पोसु खगिति खरा खंथबिरागा मयामसिंगसिना मोइ अवाबदि यिंबिरकांदा मैम फर खमिनगा अखोइ मोइ अवाबदु कोनबा अखोइना ज्ञान तामिनसी हाइबसी पोचसुजु आई थमजगे अदुना अखोइ तौजरिबसी अखोइ मियाम हिदमक्तनी अदु मियाम गी यावदना अखोइ अखोइ मपुंग फाबा ngमोइ अदुना पुना वखल तामिनरगा अखोइ पुना अखोइ थबसिंग असि कैंपेनसी अमरोमदा फाउंडेशन असिगी सेक्रेटरी गोपेन लुवांगना पौमी सिंगदा फोंदोखिबदा लेंगाकना अथुबदा फैक्ट फाइंडिंग टीम अमा सेमदुना लमदम मसिदा लेरिबा दाम अमसुंग इरिगेशन फैसिलिटीज सिंग असि कुपना येंसिंदुना मथौ निंथिना तौरिब्रा अमदि लौमी मियामना इथै लेखोंगी खुदोंग चाबा तसेंगना फंगलिब्रा हाइबदु खंदोकनबा थबक पाइखतकदबने इकंग थोकले हाइना लौथोखरबा मतुंग था अनि फाजिलकदौरबा फावबा लौमी सिंगदा करिगुंबा मतेंग अमता पीदना तुमिना लेसिलिबा असि यानिंगदे एग्रीकल्चर डिपार्टमेंट सु पुक्चेल सेंगना थबक तौबिरो लौमी सिंगदा पाप लंगसिनबगी थबक तोपिरो मसिदा हेना ngakhlibadi lamdam masigi minister amadi MLA kayadi Delhi da fam munabagi lan changlingaida maramdamda ikang thokle haiba fawba khanglamdaba yaure haiki पम जनीदुना आरे लागी पमदुना इसिंग लोफम सिंगजिदा पिरमगा बुकरी गिदमक्ता अखोइ ड्राउट थोकदबनेवा अदुना ने अखोइना इराब फाउंडेशन मणिपुरना मासिगी ड्राउट से मैन मेड नि आर्टिफिशियल नि हाइजरिबा मरनजे अदुना गवर्नमेंट जु थोपिरो अखोइ पुक्सेन सिंगना तौबिरो एग्रीकल्चर डिपार्टमेंट तुम लेबिरनु अदुना अखोइना डिमांड खरा तौजरिबा अखोइगी डिमांड से करिनो हदा फैक्ट फाइंडिंग टीम अमा कंपलसरी सेमगदबने थंगदुना मायोकनरबा अवाबसिंगदा खरा तावरजु लौमी सिंगी अवाबसि कोकननबा गवर्नमेंट गवर्नमेंट मेसेज पीजब कहीं अमनी अखोइना ngमगा करिगिदमक्ता गवर्नमेंट ngambidribino हाइबा पोतुनि अखोइना गवर्नमेंट क्वेश्चन तौजरिबिसि मरीशिबा किमाक्स इंटर स्कूल थांगता ग्रुप कॉम्पिटिशन लिसिंग तरामापन अक्टोबर 15 अमदी 15 दा पांथोकलगनी हाइना किमाक्स की पब्लिसिटी एंड इन्फॉर्मेशन सेक्रेटरी थांगजम सुरसना फोंदोखरे ngasi Manipur Press Club ta pangthokiba paumi singa unaba mada surasna makha taraduna chahi khudingi leptana chatharakpa thangta competition asina thangta gi maramda watuna lairiba kaya asi mention ba ngamlagani thangta bu lairik oina tamliba lamdam masigi school singna competition asida saruk yana basu mahakna appeal tawki
ꯆꯥꯡꯗꯝꯅꯕꯁꯤꯗ ꯐꯥꯔꯁ ꯇꯥꯔꯕ ꯑꯩꯈꯣꯏ ꯇꯤꯝꯗꯨꯗ ꯁ꯭ꯀꯨꯜꯗꯨꯗ ꯑꯩꯈꯣꯏꯒꯤ ꯀꯦꯁ ꯄ꯭ꯔꯥꯏꯖ ꯑꯣꯏꯅ 15,000 ꯃꯣꯃꯦꯟꯇꯣ ꯑꯃꯗꯤ ꯁꯔꯇꯤꯐꯤꯀꯦꯠ ꯑꯗꯨꯒ ꯁꯦꯀꯦꯟ ꯇꯥꯔꯕ ꯁ꯭ꯀꯨꯜ ꯑꯗꯨꯗ 10,000 ꯁꯔꯇꯤꯐꯤꯀꯦꯠ ꯑꯃꯗꯤ ꯃꯦꯃꯦꯟꯇꯣ ꯑꯃꯗꯤ ꯊꯔꯠ ꯇꯥꯔꯛꯄ ꯁ꯭ꯀꯨꯜꯗꯨꯗ 7,000 ꯁꯔꯇꯤꯐꯤꯀꯦꯠ ꯑꯃꯗꯤ ꯃꯦꯃꯦꯟꯇꯣ ꯂꯣꯏꯅ ꯈꯨꯠꯁꯤꯟꯅꯖꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯊꯥꯡ ꯇꯥ ꯒ꯭ꯔꯨꯞ ꯀꯝꯄꯤꯇꯤꯁꯟ ꯑꯁꯤꯗ ꯁꯔꯨꯛ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯕꯤꯔꯤꯕ ꯁ꯭ꯀꯨꯜꯁꯤꯡ ꯑꯃꯗꯤ ꯊꯥꯡ ꯇꯥ ꯍꯥꯞꯄꯤꯔꯤꯕ ꯁ꯭ꯀꯨꯜꯁꯤꯡꯅ ꯍꯥꯏꯔꯤꯕ ꯒ꯭ꯔꯨꯞ ꯀꯝꯄꯤꯇꯤꯁꯟ ꯑꯁꯤꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯤꯝ ꯑꯃꯃꯝ ꯊꯥꯕꯤꯔꯀꯥꯟꯗ ꯀꯝꯄꯤꯇꯤꯁꯟ ꯑꯁꯤꯕꯨ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯕ ꯑꯃꯗꯤ ꯊꯥꯡ ꯇꯥꯁꯦ ꯆꯥꯎꯈꯠꯄꯗ ꯄꯨꯟꯅ ꯁꯧꯒꯠꯃꯤꯟꯅꯁꯤ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯁꯤ ꯍꯥꯏꯕꯗꯨꯇꯪ ꯊꯝꯖꯒꯦ ꯆꯨꯔꯆꯥꯟꯄꯨꯔꯗ ꯂꯩꯕ ꯃꯩꯇꯩꯒꯤ ꯑꯔꯨꯕ ꯂꯥꯏꯐꯝꯂꯦꯟ ꯑꯃ ꯑꯣꯏꯔꯤꯕ ꯏꯕꯨꯗꯧ ꯅꯣꯡꯁꯥꯕꯒꯤ ꯈꯨꯕꯝ ꯑꯁꯤꯕꯨ ꯉꯁꯤ ꯁꯕꯁꯤꯗꯤꯌꯥꯔꯤ ꯇ꯭ꯔꯦꯅꯤꯡ ꯁꯦꯟꯇꯔ BSF ꯑꯃꯁꯨꯡ ꯂꯥꯏꯅꯤꯡ ꯑꯃꯗꯤ ꯏꯅꯥꯠ ꯌꯣꯛꯈꯠꯄ ꯑꯄꯨꯟꯕ ꯃꯥꯂꯦꯝ ꯂꯥꯏꯌꯥꯝ ꯀꯪꯂꯩꯄꯥꯛꯀ ꯈꯨꯠꯁꯝꯅꯗꯨꯅ ꯂꯥꯏꯅꯤꯡꯊꯧ ꯅꯣꯡꯁꯥꯕ ꯑꯃꯗꯤ ꯂꯥꯏꯔꯦꯝꯕꯤ ꯁꯤꯂꯩꯃ ꯏꯃꯥ ꯍꯔꯥꯎꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯂꯥꯏꯅꯤꯡꯊꯧ ꯅꯣꯡꯁꯥꯕ ꯑꯃꯗꯤ ꯂꯥꯏꯔꯦꯝꯕꯤ ꯁꯤꯂꯩꯃ ꯏꯃꯥꯒꯤ ꯃꯐꯝꯗ ꯃꯤꯌꯥꯝꯅ ꯊꯧꯅꯤꯖꯕ ꯖꯒꯣꯏ ꯈꯨꯊꯦꯛ ꯇꯝꯕ ꯑꯃꯗꯤ ꯊꯥꯡ ꯇꯥ ꯎꯠꯄꯅ ꯃꯄꯨꯡ ꯑꯣꯏꯕ ꯊꯧꯔꯝ ꯑꯣꯏꯈꯤ ꯂꯥꯏ ꯍꯔꯥꯎꯕ ꯑꯁꯤꯗ BSFꯀꯤ IG ꯙꯔꯃꯦꯟꯗ꯭ꯔ ꯀꯨꯃꯥꯔ ꯇ꯭ꯔꯤꯄꯇꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤꯅ ꯃꯄꯨꯡ ꯑꯣꯏꯅ ꯂꯥꯏꯒꯤ ꯊꯧꯒꯜ ꯇꯧꯕ ꯑꯃꯗꯤ ꯂꯥꯏ ꯄꯨꯈꯤ ꯊꯧꯔꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ BSFꯀꯤ IG ꯙꯔꯃꯦꯟꯗ꯭ꯔ ꯀꯨꯃꯥꯔ ꯇ꯭ꯔꯤꯄꯇꯤꯅ ꯃꯩꯇꯩꯒꯤ ꯖꯒꯣꯏ ꯏꯁꯩ ꯑꯃꯗꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯑꯁꯤꯗ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯋꯥꯐꯝ कया अमसु फोंदोखी बाबा से और यहाँ के जितने भी लोकल्स हैं मणिपुर में साथ में रहने वाले लोग बाबा सबका कल्याण करें और इसी मकसद से आज यहाँ पे हम लोग एकत्रित हुए थे कि यहाँ पे एक पूजा होती है और मेरा सौभाग्य था कि मैं आज इस अवसर पे यहाँ मौजूद था और इस पूजा में मैं स्वयं शरीक होके मुझे काफ़ी गौरव का अनुभव महसूस हो रहा है आज मेरी धर्म पत्नी भी साथ में है ये मेरे लिए और भी सौभाग्य का बात है कि इस अवसर पे हम दोनों ने मिलकर चिन्मयी बाबा की पूजा की है प्रार्थना की है नोंमगी ओइबा माउ मार्केट ngasi tidim ground da pangthokrai माउ इम्फाल मार्केट कोऑर्डिनेशन कमिटी की मीटिंग मखादा यूथ राइजिंग स्टार क्लब tidim ground na sinduna pangthokpa माउ मार्केट aduda pot leiba lakpa mioi singna chikna chaina na tinki Manipur Building and Other Construction Workers Welfare Federation na Federation asigi chairman oriba MLA Haikam Dingobu sinmi singi kuina panduna leiraklaba lengak na piba kanaba sing kanna hona biduna atenba matamda thadok pirakpiki damak thagat pa phongdokre watuna leiriba 2016 ya watpa aikoi benefit pithok ngamdana leiriba pot asiga athubu matuna pithok piba 17 gi pithok piba loina 18 gi thajan ba yadna leiriba posi athubuda बोर्ड के अथॉरिटी ना तौबिरगलगदी अखोय फेडरेशन माइकेदिगी हानिंगा लेतन थागत जगनी मरमदुना अखोयना मतम सांगनि मांगदगी मांगजरकपा सिनमिसिंगी बेनिफिट पिथोक पसिनिंगोन चको मांग नंगबसिमक डिपार्टमेंट सी होल टीम सी ga चौबे फोटो मनी हाइरिंग सी मीडिया कुथांगदा फेडरेशन माइकेदि नुआय फोंदोक जरी Malemgi atai mafam singda pangthoknabagum Haino Walk amasung Waroiching Children Club, People's Resource Development Association PRDA Bisnupur, Action Aid amasung Namoy Khul Young Star Club NYSC Haino Walk awang na kusamnaduna Girl Force Unscripted and Unstoppable Haiba Wakhalonda International Girl Child Day gi thawram ama Oinam Kendra gi manung chanba Haino Walk awang LP School da ngasi pangthokrai PRDA gi Assistant Secretary su oriba TOMTV ki correspondent Dr. H. Roman PRDA Action Aid LRP Project ki sponsor coordinator T. Latarani Devi coordinator TH Bimol Kumar Haino Walk Mairapabi gi Secretary L. Sana Devi na thawram aduda akhanaba miyoi sing oina saruk yakhi थौरम दुदा सरुक याकिबा चिल्ड्रन क्लब की अंगांग सिंगदा मखोइना चिल्ड्रन क्लब सिंग चौखतनबा लौरिबा थौदांगबु इकाय खुमनबा उतुना इनबा बॉयज सिंग येनथोकी थौरम अदुदा ती लातारानी देवी ना फोंदोखिबदा खुनाइसिदा नुपी सिंगबु नमथदुना थंबा असि मिटना उबा ओइना हाइरुबा याद्रगसु अदुम चटनरी खुदम ओइना नुपी सिंगना पंचायत की मिहुत ओइना कारबा फावबदा थबक थौरम सिंग अमदी मीटिंग सिंग मागी नुपा सिंगना मुहुत सिलगा चटपा अदुम थेंगनरी चौखतपा खुनाई अमा ओइबदा नुपा नुपी थोंग मानबा चंगी हाइबसी माइकै खुदिंगदगी खंगमिनबा चंगी
मधुगीदमक्ता मधुगी पोटो ओमिट तौथोकांदा रिजर्वेशन सिस्टम थम्मीसे मोइसु समाज की डिसीजन मेकिंग सोसाइटी की डिसीजन मेकिंग द यावनबगीदमक्ता मोगी रिजर्वेशन दो थमकपनेबा दैट की मासु पार्ट तौराकांदा डिसीजन मेकिंग इंडिया खंदे स्टेट की खंदे अदगी मागी सोसाइटी की खंदे मधुगी डिसीजन मेकिंग द पार्ट ओइनबगीदमक्ता मासे रिजर्वेशन सिस्टम वुमेन रिजर्वेशन सिस्टम में थम्मीनेबा आंगांग नुपिमचासिंगसी सेफ तौसी मोइबु freely and freely fairly without any discrimination moise free education phangansi samaj sama sema kanda moi seminasi paugi martha natima bre ama tanga lozari nupi ekhoi gi di khongthang khuding seksiningai ngaktani mafam matam khudimakta aina cheksinduna talakli adubu mahausayi khongchatnina khudong thiningai atumak oi manipur da ahan boina iramdam masida sajaba ningol khudo adubu ngasidi akhoi chingnaningai oidre akhoi gi damak bright enterprises ki ningol khudo ब्रेक मतुंग ताराम नौचरी मखातावा पाउदा चाइल्ड प्रोटेक्शन हाइबा हिरमदा बिष्णुपुर ब्लॉक की पंचायती राज इंस्टीट्यूशन सिंगी नोमगी ओइबा सेंसिटाइजेशन कम ट्रेनिंग प्रोग्राम अमा पंचायत रिसोर्स सेंटर बिष्णुपुर दा डिपार्टमेंट ऑफ सोशल वेलफेयर गवर्नमेंट ऑफ मणिपुर की डिस्ट्रिक्ट चाइल्ड प्रोटेक्शन यूनिट बिष्णुपुर न सिंधुना ngasi पांगथोखरै थौरम अदुदा बिष्णुपुर की डेप्यूटी कमिश्नर नीता आरामबम बिष्णुपुर सिटी ब्लॉक की ब्लॉक डेवलपमेंट ऑफिसर के जादुमनी अमदी बिष्णुपुर की एसपी प्रियादर्शनी लाइश्रम चिंगबना सरुक याखी एसपी प्रियादर्शनी लाइश्रम फोंदोखिबदा हौगलकलिबा आंगांसिंगदा चथबा मियोत मिनै अमदी मखोइगी मथक्ता चथबा क्राइम सिंग येंगसिंदुना मतेंग पांगबिबा मखोइगी तुंगी याइफनबा होनबिबा असि तंगाइ फदना तौदबा यादबनी मखोइबु याइफनबा होनबदा खंगदबा यादबा सिंगसु ngasiगी थौरमना सोइदना मतेंग पांगलगनी हाइखि चही तरा निपान एक सुद्रिबा मियोइ सिंगसे पेना आंगा हाइना कैटेगराइज हो अदुना आंगा सी at all levels मखोइ से प्रोटेक्ट तौरगा अब्यूज तनी एक्सप्लॉइटेशन तनी नेग्लेक्ट तनी मखोइ से प्रोटेक्ट तौरगा मखोइ की दमकता यामना फबा हेल्दी ओइबा कंजीनियल ओइबा एटमॉस्फेयर मा एखोइ ला क्रिएट तौथुई एखोइ कुदिमा किसुबा एटमॉस्फेयर मा क्रिएट तौथुई एखोइ थौदा लई DC नीता आरामबम फोंदोखिबदा अवाबा तारबा नाइते चादबा फिवमदा लेरबा आंगांसिंबु खुदकी लौखतफम थोपा थौरांग लौखतपा मखोइबु मखाताना नुंगाय याफबा ओइना बसिनबा अखोइगी थौदांगनी हंदकी उपोपी खुनौगी थौदोक्ता चेनबा आंगांग अमसुंग महाकी मचिन मनाव सिंगिसु अखनबा थौरांग लौखतली अमदी मखाताना येंसिनखिगनी आंगांसिंगना अखोइगी तुंगी पुंसी ओइबनिना मखोइगीदमक याइफनबा होनबदा खुदिंगमकना थौदांग लौमिनसी हाइखि government attention daka oiba amang leiba taragadi leba asigi nagrik ama oina kari togani amadi sanada report togani amadi amang ka mari leina scheme singsigi matang ya asigi district child protection unit Bishnupurna sinjariba asigi program asida mayam nallo go sar tawbina wakatamina कक्चिंग सिटी ब्लॉक की मनुंग चनबा हायल हंगुन जीपी की अनिशुबा स्पेशल ग्राम सभा ngasi संथेल कम्युनिटी हॉल दा फमख्रे ngasi की मिफम अदुदा कुमजा लिसिंगनी कुन कुनमाथोई की जीपी डीपी की थबक सिंग पास सौखी पंचायत असना मतम मतम की ओइना पाइखलकप थबक थौरम सिंगदा जीपीएससी की मनुंग दा लेबा मियामना मतेंग पांगबिदुना मपुंग फाहन बिनबा प्रधान सिकंदर अलीना मियाम की पुकनिंग चिंगसिनखी थौरम अदुगा मरी लेनना जीपीएससी की मनुंगदा लेबा चही चामा हेलबा लैंगाकना पीबा ऑल एज पेंशन स्कीम की खुदोंग चाबदी फंगद्रिबा मियोय मंगादा प्रधान सेल अमदी ब्लैंकेट खुदोल ओइना पीखी लोनना जीपी अदुगी लाइरबगी पनखै मखादा लेबा मियोय चनीगा कुंथ्रादसु निंगथम थादा सिजननबा ब्लैंकेट खुदोल तमखी
Hiram kayada sothaduna lairaba lamlai kendrabu Manipurgi atai mafam singa chakhat lambida manana chatminanaba ngamnaba handakta nauna semkhiba lamlai kendra development political forum LKDPF ki nauna thau pugadaba mioi sing wasak laukrei wasak laubagi thoram adu ngarang lamlai napet palida leiba haisnam hemjit ki yumda pangthokhibani nauna wasak laukraba singi manungda forum asigi president thokchom khamba amade general secretary oina KH ingocha yauri LKDC gi advisor Achoibam Devensu Saruk Yakiba wasak laubagi thoram aduda LKDPF ki president Thokchom Khambana tam kayarakta kendra sigi mihut oriba mioi singna yengsinbiba watpana lamlai kendra sigi chawkhat lamjelda maning halakli masina maram oraga kendra sigi miyam asi awawa kaya mayok natuna lakli pumnamang asi yengluraga kendra sibu chawkhat lambida kharada orabasu khumang chauksinba ngamnaba amadi hingbagi thak wangkhat hannaba wakhalonda LKDPF asi semkhibani haiki forum masibu akoi ki social worker amadi lusing purel so ibiriba leader Siri Asoibam Deven Singh social worker ki makhada akoina thabak asi chathajabani akoi ki pandam di isa gi oiba ka thokchaba kendra sigi awana lairiba kendra sigi sotharaba sibu amuktang miyam ga manaba kendra ma woina bagi damukta akoina forum masi semjaraga angamba thakta akoi ki kendra sibu chakhotaba yadi haibagi wakhalon khanjaraga akoina forum masi semjabani lamai kendda sahi kya kare MLA kare je sahi tara surakadure ngasi phawbo local area debem phamje karai chaknu khangde media da kaida kaimda tawde kari tawi haiba karimda phongtok tuminna lai masi jo khoina yam angakpa ma phawi haitare akoina tamjaningi akoi karab sangumba MLA ama leiragadi lamai kende sakhatra sakhut kadra haiba asaje miyam punama lamai kende punama khanwa khanna se khanmane wafam se miyam punama thamjabi Self-Employee Finance Investment SEFI Lingkhat Kiba Chahi Manga Farak Pagi Thoram Thobal Wang Matabda Leiba Indoor Stadium da Pangthokrai Mathau Ningthina Pangthokpa SEFI gi staff singda Khudol Pot Piduna Pukning Thogatpana Mapung Oiba Thoram Oikhi Thoram gi matangda SEFI gi Director Sunday Akoi Jamna Hai Lamdam Masiga Lairik Hairaba Dubu Lenga ki makhada thabakti phangjadraba mioi kayabu masagi senthok lambi amamam semjaduna imung manungi semitlonda mateng pangnaba amadi masagi haithoi singthoiba sing uthoknaba pambai ama pinaba sefi lingkhat kibani haiki ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯒꯤ ꯂꯩꯔꯤꯕ ꯅꯍꯥꯔꯣꯟꯁꯤꯡꯕꯨ ꯑꯩꯈꯣꯏꯅ ꯊꯕꯛ ꯃꯣꯏꯗ ꯖꯣꯕ ꯏꯝꯄ꯭ꯂꯣꯌꯤ ꯖꯦꯅꯦꯔꯦꯠ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯃꯗꯤ ꯗꯦꯟ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯜꯗꯤ ꯍꯩꯔꯕ ꯑꯗꯨꯒ ꯃꯥꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯦꯜ ꯂꯩꯖꯗꯕ ꯑꯗꯨꯒ ꯃꯥꯒꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯃꯥꯒꯤ ꯍꯦꯜꯞ ꯂꯩꯇꯕ ꯑꯗꯨꯒꯨꯝꯕ ꯀꯥꯡꯕꯨꯁꯤꯡꯗꯨꯗ ꯑꯩꯈꯣꯏꯅ ꯐꯥꯏꯅꯥꯟꯁ ꯍꯦꯜꯞ ꯇꯧꯔꯒ ꯑꯗꯨꯒ ꯃꯈꯣꯏꯕꯨꯁꯨ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯒ ꯑꯩꯈꯣꯏꯕꯨꯁꯨ ꯍꯤꯡꯕ ꯃꯈꯣꯏꯕꯨꯁꯨ ꯍꯤꯡꯕ ꯁꯤꯒꯨꯝꯕꯒꯤ ꯄꯥꯟꯗꯝꯗ District Legal Services Authority Thobal amasung Legal Aid Clinic Thobal anina puna sinduna World Mental Health Day gi palan thoram ngarang Langathel Moirang Lekai da leiba Kulachandra Children's Home for Mentally Ill for Boys ki holda pangthokrai Suicide Prevention haiba hiramda pangthokpa thoram aduda Advocate MD Jakir Hussaina Legal Services to the Mentally Ill and Mentally Disabled Person haiba hiramda Clinical Psychologist Miranda Yendrembamna Suicide Prevention and Importance of Life Skills Education for Adolescent haiba hiramda Advocate KH Babitana General Law matangda Resource Person oina wangangki thoram loisilakpada Children Home da leiba angang singda khudol pot pikhi Hauze mu sanabagi pau Kakching Wairida Leba Health and Wellness Center Urban Primary Health Center Kakching da ngasidagi regular yoga session haudokrai thoramduda National Health Mission Manipuri State Nodal Officer Dr. O Romes Ayush ki State Nodal Officer Dr. Benedict Urban PHC Kakching ki MO in charge Dr. P Ropin Center asigi Ayush ki MO Dr. Y Gopal Sana National Health Mission Kakching ki District Nodal Officer Khogen CHC Kakching ki MO Ayush Dr. M Ekendrani Dr. Ketrimayum Sumati CHC Kakchingi Yoga Trainer and Monoroma Ataykaya Susaruk Yaki Hairi All Manipur Football Association ki makada District Football Association Moirang na sinduna First Kaisam Babu Singh Memorial Super Division Football League lesini taramapan Moirang Multipurpose Higher Secondary School Ground da ngasi haudokrai Tauramadu da Kumbi Kendragi MLA S Bira Moirang Kendragi ex MLA M
Prithvi Ras, Moirang Municipal Council ki Chairperson M. Romibala, Moirang Municipal Council ki Vice Chairperson M. Basan amadi Moirang Municipal Council ki Councillor Singna athoiba mithunglen sing oike. Ngasi ahoba numita AMOFA Moirang amadi KRFC Comrem ani panjil amamam chanaduna draw chatkray. Ngasi nung tilfong kiba pauche singda kari maro ba pau yok kibage habdu mayam puna miyeng taminasi. Kanglei Paki Maira, Zoga Masana Ningchina Yokatnava, Zoga Council Ama, Sembagi Tangai Fadabale, Governor. Police Outpost Amasung Quarter Sangakre, Atuwa Matamda, Startup Scheme Hoduk Lagani, CM. Shiroi Festival, Draki South Tolagadra, Habi Mipaina Bapoknare. RTI Namiyami Kanabakaya Piri, Speaker. Kangla Pau, Zoga School Curriculum, the Hablabadi, Nisagi Pakatau, Lebana Sing Kanmangani Raispal. Lok Sabah Kwadi Naha, wherever MP Raju Basanta Kakoputaram Okre. Chief Minister na Police Outpost amadi Quarter Sangakre, Manaba, Lamgi Mapudi State ni, Mashida Ayimigi, Haina Kaidok Piaroi, CM. Lilong PS na Mioi Mari, Lok Kunaba, Hidak Mayam Amagona na Fare. International Girls Child Day Pangtokre, Anba International Cooperative Tet Fair Hogdokre, Pandam. Sorada Police Outpost Ama, Amasung Tawanda Police Type 2 Quarter Hangdokre, Ay Kanabidamag Tungi Mirol, Mang Nabatabakti Togumsi, CM. Masoi Pangthok Lima Huta, Sana Konung Yauna, Istat Kitak the Pangthok Liba, Mera Hosong with the Punasok Yaminasi, C. Ratan. Right to Information Week celebration Loshin Kray, Departments in the Matamsana RTI Paukum Pihansi, Kemsal. Marie Linaba Departments in the Mahiro Sing the Zoga Tambina Matotare, Governor. Faugel. Governor State 11 Zoga Physics Championship Ogdokre. Police Namio Maidagi Yamla Nisa Makal Karagi Polam Sing Padkre. International Girls Science Day Pangtokre. Mera Hosong Punasok Yaminasi Ratan Kumar. Loisalak pada maru bapa om kana pizari. Yoga masana si hena fagat hanaba amadi ningthina yokhatuna thamnaba Yoga Council ama sembagi tangai fadaba leire haina Governor Dr. Nasma Heptulana phongdokrai. Sora Kunu Chingda Nauna Saba Police Outpost Ama Amadi Thobal District Thobal Police Station the Saba Twin Type 2 Quarter Ama Ngase Manipur ki Chief Minister N. Biren Hongna Bimatung ina Sangakrai. Bharat Lenga Amadi NSN IM Ani ki Santi ki wari asi warashin purakpa matamda Manipur ki apunba ki saktam amadi ngamkhaida akaiba piba yaro habasi Lenga asigi lengdraba firep ni haina Chief Minister N. Biren haikrai. Manipur corruption thingba natraga hantahanbada RTI na achoba mating oigani haina Right to Information Week palan thoram loishinbagi thoramda Speaker Y. Khemchana phongdokrai. Amade housing numidang more da laiba nifum da shuba AR ki kem manakta IED mapokhakrai. Housing khoisa naraba miyam na AR ki mathakta pen da phongdoktuna khongjang sangsili. Ngasigi oinadi Manipuri Pau loizare miyeng tabiri bapuno pu Elizabeth amuka na khurumjari.